ngamlaroi haina kaidongaidasu khanlukigano miyoibana ngamgani khanna chap yungna lepkhrabada ngamkhidaba karibu yawbagi nahak mayai karaba nisadu thadokpa ngamlaroi khallurabra karigi ngamloidoribano malem asida mayai karaba punsibu leikha tahanba drugsing adu sizinnaruba misak amatta nisasing adu thadokpa ngamkhidabarani ngamki miyoi kaya amana ngamki makhoi haukraba punsida drug addict oiramba miyoi kaya recover tawraktuna makhoi gi tungi punsida nungaina ingna chikna hingnakiba miyoi singi kaya gi wari taraba natrana haksu adu oiba tarabadi makhoi gi mataw adu adomsu tamfam thoktabra karamna makhoina tamthiraba drug sing adu thadokpa ngamkhibagi taminasi ngasi amuk pudana lakchari film na khaknatana asingba punsi asidasu yot kimini haibada kari amata chang tajaba ngasi malem sida angang hal khaidana Iron Man hairaga khangnariba Sir Robert Downey Jr. gi mai paknaba punsi gi wari oithoktaba haibasi karisu leite wakhalon asi kayamuk yamna chumbagi haibasi wari asibu mapung fana tabiraba matungda soidana uba fangbiragani Sir Robert Downey Jr. na matau karamna narak pumlaba nisagi ipaktagi nanthoptuna prithibigi fauraba saknairaba misak ama actor ama matau karamna oirakhibagi haibadu taminarasi ningsingo madudi nahak asi haujik maithire haiduna matam khudingmakta maithigani haiba niyom ama leite masi Sir Robert Downey mayamgina Iron Man mahakna haibiba matam khudingmakta chumduna ta leiragadaba quote amakhakni mahaki angang oiringagi punsi drug na questionduna chawrakhi aduga madugi amatta ngairaba maramna mahakpu hek pokpa mapani mahaki apokpa drug addict ama oirami adubu khwaidagi ngaklibadi mahak masakhak drug addict oibada nattana pikliba chahi taruk khaktamak ngairiba machanupabusu mahakna drug sizinnaba tambirami masibu mapa ama oibagi karamba thamoi kaubagi adubu tabiyu mapa machagi mari asi karigidamak asumna oiramlibano mapa machagi marakta cheliba nusinabagi icheladu drug na maram oiraga henna chashinhanbagum tawki mahaki interview singda Sir Robert Downey na hai madudi mahak amadi mahaki apokpa makhoi ani punna drugs tawminaba matamda mahaki mapagi mafamdadi mado mahakna khangjaba hainajaba mawongda mahakna machabu nusijaba adu fongdokjaribani haina masidagi aikoina khangi madudi mahaki mapa yamna fattaba misak amara hairabadi natte mahakna machanupabu noma karisu khantha hodana fagi ni haiduna ganja pithaki masi Downey Jr. na chahi taruk tamak ngairingai matamdani masigi matungda mahakna tawruriba adu kayamuk chawba asoibano haibadu mahak khangkhidabadi natte adubu masamak fabu warak pangamjadraba mahakna machabudi karamna waraklugani asumna yamna nauringegi matamdagi hauna nisagi ipakta kumkhraba Sir Downey Jr. mahakna mapung marai faraklaba matamda akaiba kaya ama mahaki punsida lakhi Robert Downey Jr. mahakna chahi manga surakpadagi acting gi lamsida khongdaba haurakhi ningsingba yabadi Downey Jr. gi apokpa Downey Senior matamdugi film director ni actor ni asumna mapagi movie singda mahak minor role sing kumambi 1987 da mahaki career semlagadaba role ama fangki Less Than Zero hariba movie asida mahak drug addict amagi role act tawki mahaki realistic oiba performance na afawba director kayagi pukning chingsinduna makhoigi film singda mahakpu kumnaba offer kaya amasu fangba haurakhi chahi asidagi lakadaba chahi marida mahakidamak Hollywood ki thong launa hangduna lerami 1996 tagi 2001 fawbagi manungda Downey drugs kamari leinaba charge singda kayarak hanna farami mahak drug treatment programs kharada saruk yaduna drug thadoknaba hotnaki adubu mai di bakidi
1996ꯗ ꯃꯁꯥꯗꯒꯤ ꯗ꯭ꯔꯒꯁꯤꯡ ꯑꯃꯗꯤ ꯃꯔꯨ ꯍꯥꯟꯗ꯭ꯔꯤꯕ ꯍꯦꯟꯒꯟ ꯑꯃꯒ ꯀꯣꯟꯅꯅ ꯐꯪꯕꯗꯒꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯑꯦꯔꯦꯁ ꯇꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ 1997ꯗ ꯃꯍꯥꯛ ꯗ꯭ꯔꯒ ꯇꯦꯁ ꯇꯧꯕꯗ ꯂꯥꯛꯇꯕꯗꯒꯤ ꯖꯦꯜꯗꯒꯤ ꯄꯦꯔꯣꯜꯗ ꯊꯥꯗꯣꯛꯀꯗꯕ ꯑꯗꯨ ꯃꯍꯥꯛꯅ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯒꯤꯗꯃꯛ ꯊꯥ 6 ꯖꯦꯜꯗ ꯂꯩꯕꯒꯤ ꯗꯟꯗꯤ ꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯤꯖꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯖꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯥꯛꯄꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯕ ꯃꯈꯩ ꯐꯨꯔꯝꯃꯤ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯁꯥꯗꯒꯤ ꯇꯥꯔꯛꯄ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯕ ꯃꯐꯝ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ 1999ꯗꯁꯨ ꯑꯃꯨꯛ ꯃꯍꯥꯛ ꯗ꯭ꯔꯒ ꯇꯦꯁ ꯇꯧꯕꯗ ꯂꯥꯛꯇꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯐꯥꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯆꯍꯤ ꯑꯃꯁꯨ ꯑꯃꯨꯛ ꯖꯦꯜꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯖꯦꯜꯒꯤ ꯀꯤꯆꯟꯗ ꯀꯣꯟ ꯐꯦꯡꯕ ꯆꯥꯝꯕꯒꯤ ꯊꯕꯛꯁꯤꯡ ꯁꯨꯈꯤ꯫ ꯄꯨꯡ ꯑꯃ ꯊꯕꯛ ꯁꯨꯕꯗ 8 ꯁꯦꯟꯁ ꯈꯛꯇꯃꯛ ꯐꯪꯂꯝꯃꯤ꯫ ꯇꯨꯝꯐꯝꯁꯨ ꯏꯟꯆꯤꯁ 3 ꯈꯛꯇꯃꯛ ꯑꯣꯏꯕ ꯃꯣꯝꯄꯥꯛꯇꯅꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯃꯍꯥꯛ ꯂꯦꯟꯈꯤ ꯖꯦꯜ ꯑꯗꯨꯗ꯫ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯂꯕ ꯃꯇꯨꯡ ꯁꯔ ꯔꯣꯕꯥꯔꯠ ꯗꯥꯎꯅꯤ ꯖꯨꯅꯤꯌꯔ ꯗ꯭ꯔꯒꯁ ꯊꯥꯗꯣꯛꯄ ꯉꯝꯂꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯟꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯦꯂꯤ ꯃꯦꯛꯕꯤꯜ ꯍꯥꯏꯔꯤꯕ ꯍꯤꯠ ꯁꯤꯔꯤꯁ ꯑꯗꯨꯗ ꯀꯥꯁ ꯇꯧꯈꯤ꯫ ꯃꯁꯤꯗꯁꯨ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯐꯖꯔ ꯄꯔꯐꯣꯔꯃꯦꯟꯁꯄꯨ ꯊꯥꯒꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯔꯣꯕꯥꯔꯠ ꯗꯥꯎꯅꯤ ꯖꯨꯅꯤꯌꯔ ꯗ꯭ꯔꯒꯁ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯂꯥꯏꯐꯀꯤ ꯑꯅꯧꯕ ꯆꯦꯞꯇꯔ ꯑꯃ ꯍꯧꯔꯦ ꯍꯥꯏꯅ ꯈꯟꯅꯈꯤꯕ ꯑꯔꯦꯝꯕ ꯇꯥꯈꯤ꯫ ꯃꯤꯅꯝꯕ ꯑꯣꯏꯔꯝꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡ ꯑꯗꯨꯗꯁꯨ ꯑꯗꯨꯃꯛ ꯗ꯭ꯔꯒꯁ ꯁꯤꯖꯤꯟꯅꯔꯝꯂꯤ꯫ 2001ꯗ ꯅꯣꯡꯃ ꯃꯍꯥꯛ ꯃꯣꯇꯦꯜ ꯑꯃꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯂꯝꯕꯤ ꯃꯆꯥ ꯑꯃꯗ ꯈꯣꯡꯎꯞ ꯅꯠꯇ꯭ꯔꯒ ꯁ꯭ꯂꯤꯄꯔꯅꯆꯤꯡꯕ ꯑꯃꯠꯇ ꯇꯣꯡꯗꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯇꯥꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯦꯂꯤ ꯃꯦꯛꯕꯤꯜ ꯍꯥꯏꯔꯤꯕ ꯁꯤꯔꯤꯁ ꯑꯗꯨ ꯀꯨꯝꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯂꯣꯏꯅ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯄꯨꯝꯅꯃꯛꯁꯨ ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄꯅ ꯃꯍꯥꯛ ꯃꯃꯩ ꯊꯪꯗ ꯄꯨꯡꯀꯣꯛ ꯀꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯍꯥꯎ ꯍꯤꯁ ꯂꯥꯏꯐ ꯆꯦꯟꯖ꯫ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯝꯅ ꯂꯩꯔꯝꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯉꯁꯤ ꯁꯨꯄꯔ ꯍꯤꯔꯣ ꯑꯥꯏꯔꯟ ꯃꯦꯟ ꯑꯣꯏꯔꯛꯂꯤꯕꯅꯣ? 2003ꯗ ꯃꯍꯥꯛ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯦꯟ ꯋꯥꯏꯐ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕꯤ ꯁꯨꯖꯟ ꯂꯦꯚꯤꯟꯒ ꯊꯦꯡꯅꯈꯤ꯫ ꯁꯨꯖꯟꯅ ꯗꯥꯎꯅꯤꯗ ꯑꯁꯨꯝꯅ ꯇꯛꯁꯤꯟꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯗ꯭ꯔꯒꯁ ꯊꯥꯗꯣꯛꯂꯕꯇꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥ ꯗ꯭ꯔꯒꯁꯀ ꯃꯔꯤ ꯂꯩꯅꯅ ꯐꯥꯕ ꯄꯨꯟꯕ, ꯅꯤꯁꯥ ꯀꯌꯥ ꯁꯤꯖꯤꯟꯅꯕ, ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯕ ꯔꯤꯍꯦꯕ ꯀꯌꯥ, ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯃꯁꯥ ꯃꯇꯣꯝꯇ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯖꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯊꯃꯣꯏ ꯁꯦꯡꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯗ꯭ꯔꯒꯁ ꯊꯥꯗꯣꯛꯇꯨꯅ ꯐꯨꯜ ꯔꯤꯀꯚꯔꯤ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯅ ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯗ꯭ꯔꯒꯁꯀꯤ ꯂꯥꯡꯗ ꯊꯨꯔꯔꯣꯏ, ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯍꯜꯂꯔꯣꯏ ꯍꯥꯏꯅ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯔ ꯔꯣꯕꯥꯔꯠ ꯗꯥꯎꯅꯤ ꯖꯨꯅꯤꯌꯔꯒꯤ ꯐꯖꯔꯕ ꯀꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯕ ꯌꯥꯏ꯫ ꯃꯍꯥꯛꯅ ꯍꯥꯏ, "ꯂꯨꯔꯤꯕꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯅꯠꯇꯦ, ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯑꯩ ꯇꯧꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯑꯗꯨꯅꯤ꯫ ꯋꯥꯔꯦꯞ ꯑꯁꯤꯕꯨ ꯂꯧꯕ ꯉꯝꯈ꯭ꯔꯕꯗꯤ, ꯑꯩꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅꯕꯨ ꯈꯜꯂꯒ ꯊꯕꯛ ꯑꯗꯨ ꯇꯧꯔꯛꯂꯕꯗꯤ ꯂꯨꯏ ꯉꯝꯂꯔꯣꯏ ꯈꯜꯂꯝꯕ ꯊꯕꯛ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯈꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ꯫ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯑꯁꯤ ꯍꯥꯟꯅ ꯁꯦꯠ ꯇꯧꯕ ꯑꯗꯨꯅꯤ꯫ ꯑꯗꯣꯝꯒꯤ ꯑꯣꯏꯅ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯕꯒꯦ?" ꯂꯤꯖꯔꯤꯕ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯁꯔ ꯗꯥꯎꯅꯤꯅ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤ ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯂꯧꯖꯩ꯫ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯕꯒꯤ ꯂꯩꯔꯝꯕ ꯗ꯭ꯔꯒꯁ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟ ꯇꯝꯅ ꯆꯠꯈꯤ ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯃꯁꯥꯗ ꯋꯥꯁꯛꯄꯒ ꯂꯣꯏꯅꯅ ꯗ꯭ꯔꯒꯁ ꯄꯨꯝꯅꯃꯛ ꯄꯦꯁꯤꯐꯤꯛꯀꯤ ꯄꯥꯛꯂꯕ ꯏꯄꯥꯛꯇ ꯇꯤꯜꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ 12-step ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯌꯥꯎꯕꯒ ꯂꯣꯏꯅꯅ ꯃꯦꯗꯤꯇꯦꯁꯟ, ꯌꯣꯒ ꯑꯃꯗꯤ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁꯅꯆꯤꯡꯕ ꯇꯧꯗꯨꯅ ꯑꯦꯗꯤꯛꯁꯟ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯕ, ꯐꯨꯜ ꯔꯤꯀꯚꯔꯤ ꯐꯪꯕ ꯉꯝꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯔꯛꯈꯤ ꯑꯃꯗꯤ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯂꯥꯟꯐꯝ ꯑꯗꯨꯁꯨ ꯃꯥꯌꯣꯛꯅꯕ ꯍꯧꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯦꯗꯤꯛꯁꯟ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤꯕ ꯑꯗꯣ ꯃꯍꯥꯛ ꯆꯍꯤ 10 ꯀꯣꯃꯥꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ꯫ ꯅꯤꯁꯥ ꯊꯥꯗꯣꯛꯇꯨꯅ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯂꯩꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯃꯨꯚꯤ ꯀꯦꯔꯤꯌꯔꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯄꯤꯈꯤ꯫ 2008ꯗ ꯗꯥꯎꯅꯤꯅ ꯑꯥꯏꯀꯣꯅꯤꯛ ꯑꯣꯏꯔꯕ ꯔꯣꯜ ꯑꯥꯏꯔꯟ ꯃꯦꯟ ꯑꯗꯨ ꯀꯨꯝꯕ ꯍꯧꯈꯤ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯊꯪꯁꯤꯠꯅ
Iron Man 2, Iron Man 3, The Avengers, Avengers Infinity War, Avengers Endgame amadi ꯑꯇꯣꯞꯄ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯨꯚꯤꯁ ꯀꯌꯥꯗ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈ꯭ꯔꯦ꯫ ꯁꯔ ꯔꯣꯕꯥꯔꯠ ꯗꯥꯎꯅꯤ ꯖꯨꯅꯤꯌꯔ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯕ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯕꯨ ꯊꯤꯡꯗꯨꯅ ꯊꯝꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯍꯣꯂꯤꯋꯨꯗ ꯑꯦꯛꯇꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯁꯨ ꯑꯊꯣꯏꯕ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯀꯤ ꯊꯧꯅꯥꯕꯨ ꯊꯥꯒꯠꯅꯔꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯔ ꯔꯣꯕꯥꯔꯠ ꯗꯥꯎꯅꯤ ꯖꯨꯅꯤꯌꯔ ꯃꯍꯥꯛꯀꯤ ꯃꯇꯤꯡ ꯂꯩꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯀꯔꯤ ꯇꯝꯁꯤꯟꯕ ꯌꯥꯕꯒꯦ? ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤꯗꯒꯤꯉꯁꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯥꯏꯇꯣꯝ ꯏꯇꯣꯝꯇ ꯇꯧꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯃꯇꯦꯡ ꯂꯧꯅꯒꯗꯕꯅꯤ, ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ꯫ ꯑꯩꯅ ꯉꯝꯃꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯅꯍꯥꯛ ꯅꯁꯥ ꯑꯗꯨ ꯇꯨꯡꯒꯤ ꯑꯐꯕꯒꯤꯗꯃꯛ ꯈꯜꯂꯒ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯃꯟꯕ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯗ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯌꯥꯎꯗꯅ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ, ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯇꯥꯛꯆꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯕꯒꯤ ꯑꯦꯕꯤꯂꯤꯇꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯦꯕꯤꯠ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯂꯕꯗꯤ ꯑꯩꯈꯣꯏꯅ ꯐꯪꯅꯤꯡꯂꯤꯕ ꯄꯥꯟꯗꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯏꯁꯥꯗ ꯀꯔꯤꯁꯨ ꯊꯣꯏꯅ ꯋꯥꯗꯕ ꯃꯑꯣꯡꯗ ꯃꯁꯥ ꯃꯇꯣꯝꯇ ꯑꯗꯨꯃꯛ ꯌꯧꯕ ꯉꯝꯂꯛꯀꯅꯤ꯫ ꯐꯠꯇ꯭ꯔꯦ ꯈꯪꯂꯕ ꯅꯍꯥꯛꯀꯤ ꯍꯩꯅꯕꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯀꯦ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯕꯗꯤ ꯍꯦꯕꯤꯠ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄ ꯇꯝꯕꯒꯤ ꯑꯐꯕ ꯍꯩꯅꯕꯤ ꯑꯗꯨ ꯅꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯞꯅ ꯇꯞꯅ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯁꯦꯝꯒꯠꯄ ꯇꯥꯏ꯫ ꯃꯗꯨꯒꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯍꯩꯅꯔꯛꯇꯨꯅ ꯑꯐꯕ ꯍꯦꯕꯤꯠ ꯑꯃꯨꯔꯛꯄꯨ ꯑꯣꯟꯈ꯭ꯔꯕ ꯅꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯐꯠꯇ꯭ꯔꯕ ꯍꯩꯅꯕꯤꯁꯤꯡ ꯑꯗꯨ ꯃꯥꯡꯈꯤꯒꯗꯧꯔꯤꯕꯅꯤ, ꯍꯩꯅꯗꯕ ꯑꯣꯟꯈꯤꯒꯗꯧꯔꯤꯕꯅꯤ, ꯑꯣꯟꯊꯥꯛ ꯑꯣꯟꯁꯤꯟ ꯇꯧꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯅꯍꯥꯛꯅ ꯑꯄꯤꯛꯄ ꯁ꯭ꯇꯦꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯄ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯉꯝꯒꯗꯕ ꯀꯔꯤꯁꯨ ꯋꯥꯗꯕ ꯊꯕꯛ ꯑꯃꯅꯤ꯫ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯕꯦꯗ ꯍꯦꯕꯤꯠ ꯑꯗꯨꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯂꯝꯕꯤꯗꯤ ꯂꯣ ꯑꯣꯐ ꯃꯣꯁꯟ ꯍꯥꯏꯔꯤꯕ ꯂꯣ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯀꯨꯏꯅ ꯍꯩꯅꯔꯛꯂꯕ ꯕꯦꯗ ꯍꯦꯕꯤꯠ ꯑꯗꯨꯗ ꯅꯍꯥꯛꯅ ꯍꯦꯛ ꯍꯟꯖꯤꯟꯅꯤꯡꯕ ꯐꯥꯎꯔꯛꯄ ꯃꯤꯀꯨꯞꯁꯤꯡꯗ ꯈꯨꯗꯛ ꯑꯗꯨꯗ ꯅꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯊꯩꯗꯣꯛꯂꯒ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯍꯧꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯪꯅ ꯄꯤꯛꯂꯕ ꯈꯣꯡꯀꯥꯞꯁꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯐꯕ ꯍꯦꯕꯤꯠꯀꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯊꯥꯡꯗꯨꯅꯆꯠꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯄꯟꯊꯨꯡꯐꯝ ꯅꯣꯡꯃ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯣꯏꯗꯅ ꯌꯧꯔꯒꯅꯤ꯫ ꯅꯤꯡꯁꯤꯡꯉꯨ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯄꯨ ꯅꯍꯥꯛꯅꯤ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯁꯦꯝꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯅꯍꯥꯛꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯪꯂꯛꯂꯕ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯃꯪꯐꯥꯎꯅꯅꯕꯒꯤꯗꯃꯛ ꯅꯍꯥꯛ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯁ꯭ꯇꯦꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯊꯥꯡꯕ ꯍꯧꯔꯣ꯫